mayam punapu Shanjit Sharma na taram noksari. Movie story Manipur ngasi mupudun laksari ba film asigi maming Leo. Movie si handak ti kui dringai haibadi October ki date 19 da release tawkiba action drama category oiba South Indian movie mani. Masi LCU haibadi Lokesh Cinematic Universe ki ahum suba installment ni. Mayam da bhab tana ba haijarongge. Lokesh Kanagras haiba director asina magi film singi wari singbu punsin anduna universe ama semi. Haibadi ekhoina mamang da su ukhraba MCU haibadi Marvel Cinematic Universe amadi DCU haibadi DC Extended Universe ki film singi wari sing punsin anduna ekhoina ukriba adugum Lokesh Kanagras haiba nupasna su magi film singi wari sing punsin anduna universe ama sembadubu LCU haibadi Lokesh Cinematic Universe haina kawi. Film sina phangkiba rating singdi IMDb da 10 gi manung da 7.8 ki rating phangi. Rotten Tomatoes da 78% gi fresh oi. Google users na 94% gi like piraba film amani. Movie ki director Lokesh Kanagras, writer na Ratana Kumar, Dheeraj Vaidi, amadi director oriba Lokesh Kanagras yauna makoi humna David Cronenberg haiba writer sina ikiba A History of Violence haiba lairika dutagi amuk ithokpani. Adugo producer na SS Lalit Kumar amadi Jagadish Palani samin oi. Film sinambada sangkiba senfam na crores and yang kairom oiki hairi. Aduga ikui dringi matamas da film sina tankiba box office collection gi senfam na crores shamga gani phumdo hena tan kre hairi. Maroi ba saktam langliba singdi film sigi hero Parthiban atopa mingamana Leo Das masigi saktam da Vijay Chandrasekhar mayamnadi thalapati harga su hena khangnariba phawroba South Indian actor asini. Satya gi saktam da Trisha Krishnan, Joshi Andrews ki saktam da Gautam Menon, Harold Das ki saktam da Arjun Sarja. Aduga film sigi main villain Anthony Das ki saktam da maming lereba Bollywood actor Sanjay Dutt. Pare mayam ai huzik film sigi wari li bahuzarege aina haibada soikiwa lankiba mari sithobu yaw matamda mayam da ngakpiyo haiba wafam thamjari. Movie se handakte release tawbuda ngari banina karigumba sangna explain tawruba tarbadi copyright strike lakpagi chance se aduki mati wangi maramasna khara samjillaga tension na explain tawjage masigi damakta mayam da ngakpiyo haijari. Video ki marak thana mayam da kanarba paujela ma pijari. Nobel Institute of Competitive Exams Kanchipur samna nai sign khangnariba coaching institute asida lakadariba SSC GD exam gi written test ki damakta special course ama haukiba November gi date 6 taki haujare adubu numit tarani gi manungda course asibu join tawbining besingna yawba yagani. Institute asida yawba chhatra singi damakta physical amadi medical examination gi complete guidelines su pijagani. SSC GD exam asi Central Armed Police Force singda constable post lawnaba recruitment amani handak sahi gi oina November gi date 24 dagi form thaba hogadori. RTI gi reply amagi matungina masida 8000 plus ki vacancy legadori aduga masida Manipur gi oina 1000 vacancy oirakpa yai haina panari. Exam asi 2024 gi February gi date 20 dagi hogadori bani. Nice coaching center Kanchipur Manipur gi top active service coaching center amani. Sahi taret ki experience leiraba oja singna takpi tambiriba amadi army colonel amana guide tawbiriba coaching center amani. Haukraba sahi singde active service ta mai paklaba satra marphu hena puthokraba institute amani. Course asida langi saitheng phanglaba amasung nupi macha singda akhanaba discount pijari. Thawai yawba post asibu pambiba nupa macha nupi macha singna yamlaba vacancy asigi khudong chaba lawbi hongnaba akupa marol gi damakta screen da hapsariba number sing asida ngasimak pau phaubiyu. Movie sigi ahubu sinmakta uba phanglibasi Himachal Pradesh ki Thiyo khaina khangnariba town asidani. Yamma tamthirba gangster kangbu mana mafam sigi district collector oibu nupa amagi yumda sangsilaktuna lut dawri. Imung sigi mioi sing molest tawbire aduga khara mana hatokpusu yawre. Makhoi bo hana nabagi damakta gang khutpu singsna paisa logduna khune ki thabak si tawribani. Matosuna thabak sing si loisilaba matungda makhoi tholaktuna gari da phamnari. Tawbudabu makhoi gi tim oibu nupa amadi mafam sti yawraktri. Asuna haibaga nupa se khoi da ulagle. Mahak se khara kok sakpagi mawng tawbiba misagamani. Gangster kangbu sigi lusingbo aribu nupa sigi maming si Sanmugam haina kawi. Mahangnadi makhoi gi tim oibu koksak nupa sigi mathakta yamna sauri. Man hairi nongmu natraga nongmudai masigi koksak nupa sina khoi bu dasa soidana tahangadoribani. Gangster kangbu sina makhoi gi thabak loiraga hannana bagi damakta gari da kakhatuna laikhrabasu masigi khara bera leiba nupa asidi hojiksu imung da sangsinna koi di thiba leptri mana dum yenglakpada nongmai ama phangkhre masibu mana paisinkhre adugu mana sum sangchilakpa matamda district collector sigi masanupi atombi si kahas da lotun leramle masi ubda nupa asde harauta loikhre aduga kahasigi thong thingjinduna nupi masasu mana rep tobikre. Mathangi sindana mi kungna tariba tauna sida miyam amana question chena bagi saktam si uba phangi masigi maramdi haina haina khangnari ba sama khalisna haibade khoina huithau haina khangnari ba tamthiri ba sama khalisna mafam sta leiri ba miyo sing sida chongsin duna attack to bagi saktam si uba phangle maramasdagi mayam sina kai dun chena boire tawuda bu sasidi yam tamthiba oibadagi mayam sibu chik duna hai duna sopan kyama thoalle hojek mafam sta miyo kyama sopan nangle masdagi police department ki miyo sing su lagle amadi forest department ki miyo sing su lagle tawuda bu oiri ba phibam sti control to bungamdre hojek mafam sta forest department ki officer oiba Joshi Andrews ko bunupa ma uba phangi mahangna magi mamana ba Parthiban ko bunupa ma ta call to dun kaure
मान हायरी याम तमथिरिबा हायना हारिबा सा मखलसना स्कूल लमगी मनाक्ता कोइ चेंद्र मियोय क्यामदा एटेक तौसिले करिगुम्बा खोयना मतम चाना मसिबु थिंगनबो होना हुद्रबदी स्कूल मनुंग संखिबा तारबदी आंगांग सिंग क्यामसु खुदोंग थिबदा तारगनी असोपन नंगलगनी होजेक फिल्म सिगी हीरो ओरिबा पार्थिबान हारिबु नुपासिबु लगे माना हुजिक चलिबसी मसानु पाबु स्कूल द थिलुनबगी दमतनी होजेक मसानु पाद माना हायरी संसार सिदा आइना कनासु कीबा लैते तबुदबु आइना ख्वाइदगी कीरिबसी नंगी नामानी ngasi si anniversary numini karigumba aina yumda theng hanjin khiba tarabadi shoidana khonthi jaragani maramaduna ngasi theng yumda hanjin khiba tarabasu thokiba maramasi nangna namada haidok loidabani asumna haibga loina na thodok tholi mafam sita party wana si changsilale josina tholiba thodok asigi matangda sitna mangon tamle party wana hairi tranquilizer am sem sa haidana mayam da bab tana ba haijaram ge tranquilizer haibasi nongoi makhalamani tabudabu mi sibi aba nongoi marude hapte masda hapli basi khara sangtak toba capsule makhalamani masina bu kaplabadi magi target oriba jiba dudi adum wanthakhragani asumna wanthanabagi damakta sinaribu khulai adubu tranquilizer haina kawi masigi matungda party wanna school gi angang singbu ka manungda loina hoijinduna thongnon chilaga thamkhre asumna leringai campus sing manungda hayana asisu sangsilale josina tranquilizer sikapna bahonai tawdubu tanjasta khulai sikap yakhidre asumna leringai ka manungda sangman hauda angang khara suthorle makoibu sas dagi kannanabagi damakta party wanna mathwai khubakta haptuna sasga lanthingnakhre sasna khotpadagi magi nangal da susokle Hojek Parthiban magi machanupa Siddharth pu kauduna Javelin gi khuthangda tranquilizer decisionary bu maru si ma tamna langna bagi damakta hairali asumna hairapodagi Siddharth na su tranquilizer maru si bu Javelin da haptuna magi manakta langsilale matawsuna phanawana honaraba matungda Parthiban tranquilizer maru si sinaduna hayana sibu wanthan mangamle asuma tawdagi mafamsta misi mina kyama thoklamgada budu mahang kan mangamle masdagi mafamsta leriba mayamasna su harauna bagoloina na mahakpu yama thaganarami masig matungda ulagibasi Parthiban haribu nupasi maming chatlaba coffee cafe magi manungda sangchilale aduga matangsta film yengliba khoina khangba malaire madudi mafamsta leriba coffee cafe si magi oiramle hojik Parthiban si yamna matha sari masig maramdi ngasi si anniversary gi thoram leiribani aduna magi nupi gi manaka chatpada thengkre masigi sumatakta mana liliba purit si anniversary gi thoram da litnabagi damakta magi nupi satyana mangonda gift on pi khibani tobudabu purit sidi hojik mana hayana hariba sadu gi thengaina ba matamda saduna khotat khibadagi segai khre maramasna atopa purit ama sindun sataba yaroidawi masigi damakta ni mana yamna matha sari basi matawsuna mahag yumda halagle tobudabu mana yumda halakliba matam si thengsu thengle amadi magi purit su sindun lakpasi buda magi nupi di saudda loikre Tanjasida Parthiban oida wangang sinduna thengliba sigi maram si thaidokna bo honai adubu ngasai thokriba hayana phabgi thogdo dudi tv gi pawdu man su loina khangdun leiramne maram sidagi satya si ama saurami adubu matai manang ani si ama nungsinai aduna ngahak saunaraba su ki hogde makhoi ani si adum nungsinakhi masig matungda makhoi ani si ama nungsinana gari masa tongduna lagle makhoi gi macha ani amana Siddharth adugu macha nupi atombi sintu su makhoi gi khongsat sidi honga doribani tawdubu makhoi ani de hojik school da laikhi maram sidagi makhoi ani bulok thokna bagi damakte school da sangsilagli Hojik Parthiban Chintu gi classroom da sangsilaktuna hairi magi mama yamna kana haksang ngamdabadagi mabu lowu laglibani aduga nakalamadana Satyana Siddharth ki classroom da sangsilaktuna ojada hairi magi mapa yamna kana haksang ngamdabadagi mabu lowu laglibani asumna haijinduna makhoi gi macha ani subu puthorole hojik ti makhoi gi mung manung punna pullaba matungda anniversary gi nungairaba numit sibu celebration pangthokli ngasai mamang da phakhiba haina hariba tamthirwa sama khalasibu Parthiban na phajna train tawbibagi saktam su uba phangi haibadi tamthirba sama khalasibu mana miyoiba singa punba yana na bagi damakta phajna train tawbiribani mathangi sindana mamang da ukhraba gangster kangbu simu ulai makhoi gi contractor adu makhoi na call tawsille aduga makhoi na mi hathibagi pifam thokpa paisa du piro haire tawdubu contractor asina hairei hojik makki oinadi police na khoi bu yamna kana yengsinduna leiribani maramasna na khoi da paisa pi thokpa ya hairoi numit tare ni nipani di na khoi gi thokpa tawduna mafam adu da hingna na bo honau hairale tawdubu gangster kangbu sti makhoi gi makhutta paisa mata yaude maramasna mafam sta hingduna leina na bagi damakta makhoi gi oibo upai thiba horale mathangi sindana numidangi matamni Parthiban gi family si punduna wari watai sanari mana hairi aina khoi da wari malige aduga wari si aroi bada aina na khoi da wahang hangani madugi pakhum piu haidana karigumba na khoi gi mangda yama tamthirba gangster kangbu malakle ne khallu aduga miyoi kyama su nongwena kaptuna hatle haiduna khallu miyambu kanana bagi damakta lakliba police officer adu su mafam adu da shoktuna ta aduna leire aduga na khoi gi nakte yama naknana nongmai mata aduna leire haina khallu adora badi nangna hujik tawgada bathabak si karino haibadu gi pakhum piu masida piklibi machanupi sintu khumi aidi mafam adu da adum tumduna leithokini aduga Siddharth nadi khumi mafam adu dagi yama thuna chen khiraga mayam adu bu kanana bagi damakta ahenba police force sing da pau piraga makhoi bu puduna mafam ista lakani adu mapa Parthiban hairei nangna adum matawringe gangster sing aduna miyoy kyamadi hat khiragani masdagi Siddharth khumlai adora badi nongmai lokhattuna makhoi da kapsilaga makhoi bu hat kani mapa Parthiban hairei nangna adum matawrubu tarabadi nang su mi hat pa haibadu oirabani aduna nahakki mathakta case pa anduna nang su soidani jail da leigani mi hat pa sing aduga nang khenabam ta leitre haina phongdoi asumna haineringi mama Satyana hojik numidang si thengle tumbagi matam hendokle haiduna ngang sing sibu tumna nabagi damakta haibadagi makhoi sangsinakre
तबुदबु अहिंग चुप म सिद्धार्थ की मकोक्तदी मपाना हंगलिबो वहंगसिंग सिगी पाउखुम पीननबगीदमक्ता उंगदुना लेरिबनी मरमसदगी नोंगानबगी अयुक्तमाना थोरक्तुना मपादा हाइरई अइना गैंगस्टर सिंग अदुबु नोंगैना कापतुना हाटपदा अइगी इरा लेफम थोक्ते मसिगी मरमदि मयामबु कन्ननबगीदमक्ता अइना खुलाई पाइदुना मखोई मथक्ता कापनी हंदुनु फावबा अइंगोंदा मेडल फावबा पीबी यारिबनी हाइना फोंदोरले नाकलमदना गैंगस्टर कांगबुसी उलै नुमिदांगी मतमदा लंबीदा लाकपा चलओक्सिंगदगी पैसा मुननबगीदमक्ता मखोई सेम सादुना लैरे मतौसुना मथंग पैसा लूट तौरपना हौजे कार अमा थौदुना वेटरिनरी डाक्टर ओइबा नुपा अमा लागली मसिदसु मखोइना नुंगा थाजिंदुना गाड़ी सिबु अहानबदा एक्सीडेंट थोगले गैंगस्टर सिंगी मरक्ता बेरा काबा नुपा अमा यावरिबसि चंगसिलक्तुना डाक्टर नुपासदा मागी एटीएम कार्ड की पिन हाइदोकनबगीदमक्ता यामना कनंगंगली अदुबु डाक्टर नुपासना हाइदो हाइबा यादबदगी गैंगस्टर नुपासना मान पाइरिबु नुंगैसना डाक्टर नुपासिबु कापतुना हातोले असुम तबुसता मखोइगी गैंगस्टर टीम की लीडर ओइरिबा सानमुगाम हाइबु नुपासति साउबदा लोइख्रे मसिदगी असि भक्सांग सिबु लोसिनबगीदमक्ता मखोइ उपाय थिरले मतुंगदा असि भक्सांग यावरिबा गाड़ी सिबु अवांग मफम सिदगी मखारोमदा इंथरगा मई थादोगले मथंगी सिंदना अयुक्की मतमनी ग्रेट हॉर्न ओल हैना खंगबा मकू मखलमबु उसेक फाबा मियोसिंग फाजिंदुना थमलमबदगी पार्टीवाना मसिबु कन्बीनबगीदमक्ता होनरी अदुगु उसेक्सदा हिदाक लांथक हापिनबगीदमक्ता वेटरिनरी डॉक्टर की मनाक्ता पुननबु वाफमसु फोंदोली अदुगु तांजासदा जोशीना हाइरई वेटरिनरी डॉक्टर नुपादु ngarang हिंग सिरमले मागी कार एक्सीडेंट थोकपदगी सीबनी असुमना हाइननिंगी जोशीदा कोल अमा लागले मतंगसदा माना खंगबा वाफम अमना सिरमलिबा वेटरिनरी डॉक्टर नुपादु एक्सीडेंट थोकपदगी सीबनते मीना हाटपनी हाइबु वाफमसिनी मसिंग मरमदी मंगोंदा हाना नोंगमी मरु मना कापसिलमले हाइबसी फोरेंसिक डिपार्टमेंट ना चेक तौबदगी खंगले हाइदुना मंगोंदा पाउ पिरकपनी अदुगु माना पार्टीवान दा हाइरी हंदक मरक अखोइगी टाउन सिदा मिसी मिना क्याम थोगले मसना ताकपदी नोंगमै पाइबा गैंगस्टर कांगबु मसा थोक ससिन तौले हाइबसिनी असुना हाइरकपदा पार्टीवान गी थमोइदा करिगुम पाखटपा म फावरे मसिंग मतुंग दोललिबसी मागी कॉफी कैफे सदनी हौजेक पार्टीवान गी मकोक्ता वाखल क्याम जाजात खंदुना लेरे ngasai josina hairakiba makhoigi town asida nongoi paiba gangster sing chatle habigi wafam sini mana hauji khanjan natun leiribasi hauji cafes da magi masanupi atombi sintu amadi cafes da thabak tawbi shruti kobi nupi musu leiri Parthiban haribu nupasi ayama matamda momon noktuna haraute amna legan bamisagamani amadi macha singa toina toina isai sakminaduna dance su tawgan bamisagamani cafes sigi manungda sumana masanupi sintu bo harau hanabagi damakta isai thagatuna dance su tawri Hozek Shruti haribu nupisina sangsilaktuna matam si thenglabani na isu yumda hankrage thabak singsu loina loisilamlabani aduna cafe su close tawsilage hairamlaga mafam sidagi satna nabagi damakta semsari asumna haineringe gangster singi marakta bera ka nupa am yauribasi makhoi cafe si manungda sangsilaktuna phamduna leikre Parthiban sangsilaktuna hairi sar adom su biramlagani cafe si close tawsinkre hojikti thenglabani na adom su yumda hanbikro adubu nupasna di ama takatpa mongda hairi aingonda chocolate coffee ma pigadabani Shruti na su sangsilaktuna cafe si close tawsinkrabani adom khangbi-dabra haiduna nupasna nganglure adubu Parthiban nupasna nongmai yeblibsi ure masdagi Shruti bu mafam sidagi satkinaba hairi adubu gangster nupasna Shruti gi khutta phagre adugu nongmai puthoktuna hairi chocolate coffee futhorau haiduna mafam sida Parthiban di khana chainaba si pamde maramasna magi lejariba paisa khudimak puthoroktuna mangonda pire aduga hairi makhata nangna ahenba paisa pamlabusu hayu adubu aigi isana sibudi thadokpi aduga nakalamadana makhoigi gangster kangbusni yanglakpa matamda makhoigi team oribu nupa adu leiramdabadagi pakhatuna koichi chinarale cafe sing manungda nupa si leire habsi makhoina khangudagi makhoi punna mafam sida sangsilagle gangster singi lusing wari sanmuga mahribu nupa sina sangsilaktuna Parthiban piramliba paisa si lawsille aduga hairei aikhoina pamliba paisa si phangle aduna nupi du thadoklamlo aikhoi mafam sidagi sakhrasi hairei adubu gangster nupa sina hairei cafe sida theliba CCTV camera sing sina aikhoigi saktam sing sibu loina record tawkhrabani maramaduna hayeng di soidana police sing aikhoibu thiraglagani aduna makhoigi CCTV footage sing si loina thugairamdaba yaro hairale masdagi gangster lusing wari sanmugamna CCTV footage sing si manghanabagi damakta sangsilagli aduga koksakpa gangster nupasna Shruti haribi nupisda natai chadaba thabak kya sa thaba horale masdagi nupisna kaptuna Parthiban da mabu kanbinawgi damakta haijari asumle ramadagi Parthiban na mana pairiba coffee cup asna gangster nupasi makok thomkre masdagi di gangster sing siga Parthiban ga yam kanna fight tawmakre mafamsta sangsilba gangster si mangani makhoi mangabu Parthiban yam tamthina phudharami Tanjasta Sanmugam haribu nupasna cafes da employee oiribi Shruti haribi nupisu samda paiduna singthokre aduga masil tumna pasakmana magi charamda thinna nabagi damakta sem chaduna leikre aduga mana Parthiban da hairei nangna khongpham amatang lengmada mabu hatkadoribani asumna hairamnaga magi gangster nupasda Parthiban bo hatoknabagi damakta hairuklami mastagi koksakpa gangster nupasna ligligi bottle ama thugairaba matungda Parthiban bo hatnabagi damakta sangsilale tabudu tanjasta Parthiban bo hatpagi mahutta magi machanupi Sintu boina hatnabagi wakhalasi gangster nupasda phawrale Matosumna gangster nupasna piglibi masanupi Sintu bo hananabagi damakta magi manakta sangsinkre aduga nakalamdana Shruti bo hananabagi damakta sem chaduna leiribani hojek Parthiban kari tawgadabana haibasi khangpham khangdre masdagi mana mamit chen oisinduna numidangi matamda masa singda likhiba wari du ningsinglagle aduga machanupa Siddharna khongkhiba pakhum adu su ningsingli
ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯟꯇꯨꯕꯨ ꯍꯥꯠꯈꯤꯗꯧꯔꯦ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯃꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯅꯣꯡꯃꯩꯁꯤ ꯈꯨꯟꯒꯠꯇꯨꯅ ꯌꯥꯝꯅ ꯁꯥꯎꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨꯁꯨ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯉꯛꯄ ꯑꯃ ꯂꯩꯔꯦ ꯃꯗꯨꯗꯤ ꯄꯥꯔꯊꯤꯕꯥꯟꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯃꯇꯝꯗ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯂꯣꯏꯅ ꯄꯥꯜꯂꯤ ꯍꯥꯏꯕꯗꯤ ꯄꯥꯔꯊꯤꯕꯥꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯁꯤ ꯌꯥꯝꯅ ꯐꯤꯡꯅ ꯀꯥꯞꯄꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯁꯣꯏꯕ ꯇꯧꯗꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯂꯣꯏꯅ ꯄꯥꯜꯂꯤ ꯃꯇꯧꯁꯨꯝꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯨ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯇꯤꯜꯂꯔꯦ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠ ꯌꯧꯅꯔꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯎꯀꯤꯜ ꯑꯁꯤꯅꯗꯤ ꯄꯥꯔꯊꯤꯕꯥꯟꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯤꯑꯣꯏ 5ꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯎꯀꯤꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ꯃꯥꯅ ꯃꯤ ꯍꯥꯠꯂꯤꯕꯁꯤ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯗꯅꯤ ꯀꯦꯐꯦꯁꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯀꯌꯥꯕꯨ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯕ ꯇꯧꯔꯛꯄꯅꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯍꯥꯠꯅꯕ ꯇꯧꯔꯛꯄꯗꯒꯤ ꯄꯥꯔꯊꯤꯕꯥꯟꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯎꯀꯤꯜ ꯑꯁꯤꯅ ꯃꯔꯩ ꯌꯦꯠꯂꯛꯏ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯐꯤꯡ ꯑꯐꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯑꯣꯏ 5ꯃꯛꯀꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯁꯤꯗꯤ ꯑꯇꯝꯅꯅ ꯃꯥꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯗ ꯑꯣꯏꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯃꯀꯣꯛꯇ ꯄꯥꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯎꯀꯤꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ꯄꯥꯔꯊꯤꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯖꯩ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯇꯝꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯕꯅꯤ ꯍꯥꯏꯕ ꯃꯔꯩꯁꯨ ꯌꯦꯠꯂꯤ ꯃꯁꯤꯗꯒꯤ ꯖꯖꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯁ ꯇꯧꯅꯅꯕ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯄꯥꯔꯊꯤꯕꯥꯟꯕꯨ ꯅꯣꯡꯃꯩ ꯄꯥꯏꯍꯟꯗꯨꯅ ꯀꯥꯞꯍꯜꯂꯦ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯔꯊꯤꯕꯥꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯥꯔꯒꯦꯠꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯇꯔꯗ ꯑꯃꯠꯇ ꯁꯣꯏꯗꯅ ꯀꯥꯞꯄ ꯉꯝꯂꯦ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄ꯭ꯔꯥꯛꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯇꯣꯏꯅ ꯎꯔꯤ ꯑꯁꯨꯝꯅ ꯇꯥꯔꯒꯦꯠꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯁꯣꯏꯕ ꯇꯧꯗꯅ ꯀꯥꯞꯂꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯐꯖꯅ ꯍꯩ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯖꯖꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛ ꯄꯥꯔꯊꯤꯕꯥꯟꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯎꯀꯤꯜꯁꯤꯅ ꯍꯥꯏꯔꯤ ꯃꯃꯥꯡꯗꯁꯨ ꯇꯝꯊꯤꯔꯕ ꯍꯥꯌꯅ ꯑꯃꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯌꯥꯝꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯍꯥꯌꯅ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯏ ꯄꯥꯛꯅ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯖꯖꯅꯁꯨ ꯄꯥꯔꯊꯤꯕꯥꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯀꯣꯛꯄꯤꯗꯨꯅ ꯊꯥꯗꯣꯛꯂꯦ ꯑꯃꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯊꯧꯅꯥ ꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯦꯗꯜ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗ ꯆꯤꯊꯤ ꯏꯗꯨꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯦꯡꯁꯇꯔ ꯇꯤꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯨ ꯑꯣꯏꯔꯤꯕ ꯁꯥꯟꯃꯨꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯀꯞꯇꯨꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯋꯥꯁꯛ ꯑꯃ ꯂꯧꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯅꯥꯎ ꯅꯨꯄꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯥꯔꯊꯤꯕꯥꯟꯒꯤ ꯐꯦꯃꯤꯂꯤꯅ ꯄꯣꯠꯆꯩ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯔꯀꯦꯠꯇ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯁꯤꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯄꯥꯔꯊꯤꯕꯥꯟꯒꯤ ꯐꯦꯃꯤꯂꯤꯗ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯞꯇꯥ 2ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅꯗꯤ ꯍꯧꯖꯤꯛꯇꯗ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯗꯣꯝꯗ ꯍꯥꯏꯖꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯖꯣꯁꯤꯅꯁꯨ ꯄꯥꯔꯊꯤꯕꯥꯟꯗ ꯄꯥꯎ ꯑꯁꯤ ꯄꯤꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯛꯄꯒ ꯃꯐꯝꯁꯤꯗ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯂꯩꯕꯒꯤ ꯁꯃꯤꯟ ꯑꯁꯤ ꯃꯥꯅꯁꯨ ꯐꯪꯂꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯒꯦꯡꯁꯇꯔꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯄꯥꯔꯊꯤꯕꯥꯟꯒꯤ ꯐꯦꯃꯤꯂꯤꯁꯨ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯐꯦꯃꯤꯂꯤ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯑꯉꯝꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯥꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯐꯦꯃꯤꯂꯤꯕꯨ ꯉꯥꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯥꯅ ꯍꯥꯠꯇꯣꯛꯂꯦ ꯄꯥꯔꯊꯤꯕꯥꯟꯒꯤ ꯌꯥꯝꯅ ꯁꯥꯎꯕ ꯑꯃꯗꯤ ꯇꯝꯊꯤꯕ ꯃꯊꯧꯁꯤ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯄꯥꯈꯠꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯄꯥꯔꯊꯤꯕꯥꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯁꯛꯅꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤꯕꯅꯣ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯤꯗ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯔꯣ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯉꯥꯡꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯣꯟ ꯋꯥꯡꯈꯠꯅꯔꯛꯇꯨꯅ ꯃꯔꯩ ꯌꯦꯟꯅꯔꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯖꯣꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯡꯂꯛꯄꯗꯒꯤ ꯁꯥꯎꯔꯕ ꯄꯥꯔꯊꯤꯕꯥꯟꯅ ꯃꯥꯒꯤ ꯀꯣꯂꯥꯔꯗ ꯄꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯔꯊꯤꯕꯥꯟꯒꯤ ꯃꯈꯨꯠ ꯑꯁꯤ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃ ꯊꯟꯈ꯭ꯔꯦ ꯃꯇꯧ ꯁꯨꯝꯅ ꯁꯥꯎꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯊꯤꯕꯥꯟꯕꯨ ꯖꯣꯁꯤꯅ ꯊꯦꯝꯖꯤꯟꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯥꯔꯊꯤꯕꯥꯟꯅ ꯍꯥꯏꯔꯤ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯅ ꯑꯦꯇꯦꯛ ꯆꯠꯊꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯁꯣꯛꯄꯟ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯗꯒꯤ ꯄꯥꯔꯊꯤꯕꯥꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯖꯣꯁꯤꯒ ꯄꯥꯔꯊꯤꯕꯥꯟꯒꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯖꯣꯁꯤꯗ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯍꯟꯗꯨꯅ ꯃꯥꯕꯨ ꯁꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯖꯣꯁꯤꯅꯁꯨ ꯅꯨꯡꯊꯪ ꯑꯁꯤꯅ ꯄꯥꯔꯊꯤꯕꯥꯟꯒꯤ ꯅꯪꯒꯟꯗ ꯁꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯁꯣꯛꯂꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯄꯥꯔꯊꯤꯕꯥꯟꯅ ꯖꯖꯇ ꯎꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯒꯦꯡꯁꯇꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯦ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤꯗꯃꯛꯇ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯗ꯭ꯌꯨꯇꯤ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯦ
ꯃꯇꯧꯁꯨꯝꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄꯁꯤ ꯎꯕꯗꯒꯤꯗꯤ ꯖꯁꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯕꯣꯗꯤꯒꯥꯔꯗ ꯄꯤꯕꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯄꯥꯔꯇꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕꯅ ꯃꯥꯒꯤꯗꯃꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯗꯧꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨ ꯃꯥ ꯃꯁꯥꯃꯛꯀꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯈꯨꯜꯗꯨꯗꯒꯤ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏ ꯔꯦꯡꯀꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯁꯨ ꯄꯥꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯥꯔꯇꯤꯕꯥꯟꯒꯤ ꯌꯨꯝꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯠꯂꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯄꯥꯔꯇꯤꯕꯥꯟꯁꯤꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯥꯅ ꯖꯣꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯒꯗꯕ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯊꯥꯔꯛꯂꯤꯕꯁꯤꯗꯤ ꯍꯩ ꯂꯩꯗ ꯏꯁꯤꯡ ꯆꯥꯏꯒꯗꯕ ꯃꯥꯂꯤ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯦꯁꯤꯟ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯒꯦꯡꯁꯇꯔ 500 ꯔꯣꯝ ꯍꯥꯠꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯔꯇꯤꯕꯥꯟꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯃꯃꯤꯡ ꯑꯁꯤ ꯅꯦꯄꯣꯂꯤꯌꯟ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ 2019ꯗ ꯔꯤꯂꯤꯖ ꯇꯧꯔꯛꯈꯤꯕ ꯀꯥꯏꯊꯤ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ LCU ꯍꯥꯏꯕꯗꯤ ꯂꯣꯀꯦꯁ ꯁꯤꯅꯦꯃꯦꯇꯤꯛ ꯌꯨꯅꯤꯚꯔꯁꯇ ꯃꯥꯒꯤ ꯑꯇꯣꯞꯄ ꯐꯤꯂꯝꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯄꯨꯟꯁꯤꯟꯍꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯏꯊꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯀꯦꯔꯦꯛꯇꯔ ꯑꯁꯤꯃꯛ ꯃꯁꯤꯒꯤ ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯁꯨ ꯄꯨꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯃꯇꯧꯁꯨꯝꯅ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯟꯒꯠꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯒꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯥꯔꯇꯤꯕꯥꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯗꯤꯌꯥ ꯄꯥꯔꯁꯟꯁꯤꯡꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯀꯥꯞꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯔꯇꯤꯕꯥꯟꯅꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯁꯤꯒꯤ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯣꯠꯆꯔꯕꯁꯨ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯁꯤꯅ ꯐꯣꯇꯣ ꯀꯥꯞꯄꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯀꯣꯏꯆꯥꯏ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯒꯨꯟꯗꯥ ꯃꯉꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ ꯃꯁꯤꯗꯒꯤ ꯒꯨꯟꯗꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯥꯎꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯄꯥꯛꯁꯟꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯁꯟꯗꯣꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯅ ꯁꯥꯎꯊ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗ ꯐꯥꯎꯕ ꯌꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯔꯇꯤꯕꯥꯟꯒꯤ ꯀꯣꯐꯤ ꯀꯦꯐꯦꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯕꯥꯏꯜꯗꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯂꯧꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯐꯣꯟꯗ ꯄꯥꯔꯇꯤꯕꯥꯟꯒꯤ ꯐꯣꯇꯣꯁꯨ ꯀꯥꯞꯂꯤꯕꯅꯤ ꯃꯁꯤꯕꯨ ꯄꯥꯔꯇꯤꯕꯥꯟꯅ ꯎꯕꯗꯒꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯇꯧꯕꯇꯕꯨ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯉꯛꯄ ꯐꯤꯚꯝꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯇꯧꯁꯨꯅ ꯃꯥꯅ ꯀꯥꯞꯈ꯭ꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯁꯥꯎꯊ ꯏꯟꯗꯤꯌꯟ ꯇꯝꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯑꯁꯤꯅ ꯌꯧꯔꯛꯂꯤꯕꯁꯤ ꯆꯦꯟꯅꯥꯏꯗ ꯂꯩꯕ ꯆꯥꯎꯔꯕ ꯐꯦꯛꯇ꯭ꯔꯤ ꯑꯃꯗꯅꯤ ꯃꯁꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯗꯥꯁ ꯑꯦꯟ ꯗꯥꯁ ꯀꯝꯄꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯍꯧꯖꯤꯛ ꯐꯦꯛꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯅꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯍꯦꯔꯣꯜ ꯗꯥꯁ ꯍꯥꯏꯅ ꯀꯧꯏ ꯉꯁꯥꯏ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯈꯤꯕ ꯄꯥꯔꯇꯤꯕꯥꯟꯒꯤ ꯐꯣꯇꯣ ꯑꯁꯤ ꯍꯦꯔꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ ꯄꯥꯔꯇꯤꯕꯥꯟꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯍꯦꯔꯣꯜꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯃꯨꯛ ꯄꯥꯔꯇꯤꯕꯥꯟꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯍꯜꯂꯛꯑꯦ ꯃꯐꯝꯁꯤꯗ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯁꯟꯖय ꯗꯠꯇꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯤꯔꯕ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤꯕꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤꯕꯥꯟ ꯃꯁꯥꯃꯛꯀꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯁꯛꯇꯝ ꯑꯣꯏꯕ ꯐꯣꯇꯣ ꯑꯃꯅꯤ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯦꯔꯣꯜꯅ ꯄꯦꯇꯤꯡ ꯇꯧꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤꯕꯥꯟꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯃꯛ ꯌꯦꯛꯁꯤꯟꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯣꯕꯥꯏꯜꯗ ꯎꯔꯤꯕ ꯄꯥꯔꯇꯤꯕꯥꯟꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯃꯈꯣꯏꯅ ꯌꯦꯛꯁꯤꯜꯂꯤꯕ ꯐꯣꯇꯣ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯍꯦꯔꯣꯜꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯄꯥꯔꯇꯤꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯂꯤꯑꯣ ꯗꯥꯁꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗ ꯐꯦꯛꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯥꯔꯇꯤꯕꯥꯟꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯤꯕꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯅ ꯍꯥꯠꯈꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯦꯟꯅꯥꯏꯗ ꯂꯩꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃꯒꯤ ꯂꯤꯗꯔ ꯑꯣꯏꯔꯝꯕ ꯂꯤꯑꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯦꯔꯣꯜꯅ ꯍꯥꯏꯔꯤ ꯂꯤꯑꯣꯕꯨ ꯃꯐꯝꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ 90 ꯊꯥꯈꯤꯕꯗ ꯃꯇꯤꯛ ꯆꯥꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤ ꯗꯥꯁꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯑꯣ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯂꯤꯑꯣ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ 90 ꯅꯠꯇꯦ 100 ꯊꯥꯔꯕꯁꯨ ꯃꯥꯕꯨ ꯄꯥꯅꯕ ꯉꯝꯂꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯄꯥꯔꯇꯤꯕꯥꯟꯒꯤ ꯀꯣꯐꯤ ꯀꯦꯐꯦꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯤꯕꯔꯥ ꯂꯤꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯔꯇꯤꯕꯥꯟꯅ ꯈꯨꯝꯂꯛꯏ ꯁꯥꯔ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯤꯑꯣ ꯀꯧꯗꯦ ꯑꯩ ꯄꯥꯔꯇꯤꯕꯥꯟ ꯀꯧꯏ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯥꯎꯟ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯀꯣꯐꯤ ꯀꯦꯐꯦ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯣꯝꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯑꯩꯒꯤ ꯀꯦꯐꯦꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃ ꯐꯪꯂꯤ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯅꯁꯨ ꯎꯄꯨ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯁꯤ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯃꯁꯤ ꯅꯪꯒꯤ ꯕ꯭ꯔꯥꯟꯅꯤ ꯆꯨꯔꯨꯞ ꯃꯈꯜ ꯑꯁꯤꯕꯨ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯟꯗꯤꯌꯥꯗ ꯀꯝꯄꯅꯤ ꯂꯤꯡꯈꯠꯇꯨꯅ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯕ꯭ꯔꯥꯟ ꯑꯣꯏꯔꯤꯕ ꯌꯨ ꯃꯈꯜ ꯑꯗꯨꯁꯨ ꯑꯩꯅ ꯄꯨꯔꯛꯂꯤ ꯍꯥꯏꯔꯤꯕ ꯌꯨ ꯃꯈꯜ ꯑꯁꯤ ꯅꯪꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯛꯈꯤꯕ ꯌꯨ ꯑꯗꯨꯅꯤ ꯃꯁꯤꯗ ꯄꯥꯔꯇꯤꯕꯥꯟꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯦꯐꯦꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯩꯈꯨ ꯊꯛꯀꯦ ꯅꯠꯇ꯭ꯔꯒ ꯌꯨ ꯊꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄꯤꯈꯣ ꯍꯥꯏꯅ ꯆꯩꯔꯛꯂꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯨꯛ ꯍꯥꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯀꯅꯨ ꯑꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯆꯩꯔꯛꯂꯦ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯅꯗꯤ ꯄꯥꯔꯇꯤꯕꯥꯟꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯅꯪ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯤꯑꯣꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯨ ꯂꯤꯛꯂꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯇꯤꯕꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕ ꯖꯣꯁꯤꯗ ꯂꯣꯏꯅ ꯇꯝꯂꯦ ꯍꯧꯖꯤꯛ ꯖꯣꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯖꯣꯁꯤꯅ ꯍꯥꯏꯔꯤ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯊꯤꯒꯠꯂꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯤꯑꯣ ꯗꯥꯁ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏ ꯇꯧꯕꯇꯕꯨ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯇꯣꯕꯦꯀꯣ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯃꯩ ꯆꯥꯛꯄꯗꯒꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡ ꯇꯥꯈꯤ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯤꯑꯣ ꯗꯥꯁ ꯍꯥꯏꯔꯤꯕꯁꯤꯒ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯅꯪꯕꯨ ꯂꯤꯑꯣ ꯗꯥꯁꯅꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯔꯇꯤꯕꯥꯟꯒꯤ ꯊꯃꯣꯏꯗꯁꯨ ꯑꯉꯛꯄ ꯐꯥꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯥꯔꯇꯤꯕꯥꯟꯒꯤ ꯅꯨꯄꯤ ꯁꯠꯇꯅ ꯃꯆꯥꯒ ꯂꯣꯏꯅꯅ ꯃꯥꯔꯀꯦꯠꯇ ꯄꯣꯠ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯄꯥꯔꯇꯤꯕꯥꯟꯅ ꯍꯥꯠꯈꯤꯕ ꯒꯦꯡꯁꯇꯔ 5 ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯒ ꯁꯇ꯭ꯌꯥꯗ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯊꯥꯡꯁꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯊꯥꯡ ꯐꯥꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯠ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯈꯨꯠ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯩꯒꯤꯗꯤ ꯐꯦꯃꯤꯂꯤꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯤ ꯍꯧꯖꯤꯛ ꯑꯦꯟꯇꯣꯅꯤꯅ ꯁꯇ꯭ꯌꯥꯗ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪꯅ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯤꯑꯣ ꯀꯧꯕꯅꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯅꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯍꯥꯠꯄꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯍꯦꯟꯅ ꯈꯪꯕ ꯄꯥꯝꯂꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯂꯤꯕꯤꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯇ꯭ꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕ ꯄꯥꯔꯇꯤꯕꯥꯟꯗ ꯀꯣꯜ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯃꯗꯨꯒꯤ ꯃꯤꯁꯛ ꯑꯗꯨ ꯃꯃꯥꯡꯗ ꯅꯪꯒꯤ ꯀꯦꯐꯦꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯅ ꯅꯪ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯄꯥꯈꯠꯄꯗ ꯌꯥꯗ꯭ꯔꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯜꯂꯛꯎ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯥꯔꯇꯤꯕꯥꯟꯅꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯁꯤꯗꯥꯔꯊꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕꯅꯤ ꯃꯉꯣꯟꯗꯁꯨ ꯃꯄꯥꯅ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯦꯐꯦꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯖꯦꯚꯂꯤꯟ ꯄꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯇꯪ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯅꯪꯒꯤ ꯖꯦꯚꯂꯤꯟ ꯂꯪꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁꯤꯗꯥꯔꯊꯁꯨ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯔꯇꯤꯕꯥꯟꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯁꯤꯗꯥꯔꯊ ꯑꯁꯤ ꯖꯦꯚꯂꯤꯟ ꯄꯨꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯍꯦꯛ ꯆꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯖꯦꯚꯂꯤꯟ ꯂꯪꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯕ ꯅꯦꯄꯣꯂꯤꯌꯥꯟꯁꯨ ꯂꯩꯇꯦ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯅꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤꯕꯥꯟ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯝꯃꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯗꯥꯔꯊꯅ ꯆꯪꯂꯛꯂꯤꯕ ꯃꯤ ꯑꯃ ꯍꯦꯛꯇꯗ ꯖꯦꯚꯂꯤꯟ ꯑꯁꯤ ꯂꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯄꯥꯔꯇꯤꯕꯥꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯁꯤꯗꯥꯔꯊꯅ ꯇꯥ ꯑꯁꯤ ꯂꯪꯂꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇꯥ ꯑꯁꯤꯅꯗꯤ ꯌꯨꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯝꯅꯥꯗ ꯂꯤꯂꯤ ꯍꯧꯖꯤꯛ ꯁꯇ꯭ꯌꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯦꯄꯣꯂꯤꯌꯥꯟꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯄꯥꯔꯇꯤꯕꯥꯟꯅ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯅꯦꯄꯣꯂꯤꯌꯥꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯁꯨ ꯍꯥꯟꯅꯒꯤ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯏꯊꯛ ꯊꯣꯡꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯆꯩ ꯆꯥꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯅꯦꯄꯣꯂꯤꯌꯥꯟꯅꯗꯤ ꯃꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯈꯪꯍꯟꯅꯕ ꯍꯣꯠꯅꯩ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯔꯇꯤꯕꯥꯟꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯝꯇ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯦꯄꯣꯂꯤꯌꯥꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯥꯔꯇꯤꯕꯥꯟꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯁꯇ꯭ꯌꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯇꯤꯕꯥꯟꯒꯤ ꯃꯊꯛꯇ ꯁꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯦꯟꯇꯣꯅꯤ ꯗꯥꯁꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯇꯤꯕꯥꯟ ꯈꯪꯍꯟꯗꯅ ꯃꯤꯁꯛ ꯑꯃ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯇꯤꯕꯥꯟꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯇ꯭ꯌꯥꯅ ꯍꯥꯏꯕꯗꯒꯤ ꯖꯣꯁꯤꯅꯁꯨ ꯄꯥꯔꯇꯤꯕꯥꯟꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ ꯁꯇ꯭ꯌꯥꯅ ꯂꯥꯛꯇꯨꯅ ꯄꯥꯔꯇꯤꯕꯥꯟꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯥꯅꯁꯨ ꯅꯍꯥꯟꯋꯥꯏ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯄꯥꯔꯇꯤꯕꯥꯟ ꯌꯥꯎꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡꯁꯤ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯂꯧꯈꯤꯕ ꯃꯦꯗꯜꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯎꯠꯂꯦ ꯂꯣꯏꯅꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤꯁꯤꯁꯨ ꯎꯠꯂꯦ ꯍꯧꯖꯤꯛ ꯄꯥꯔꯇꯤꯕꯥꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯈꯪꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗꯒꯤ ꯆꯥꯎꯔꯛꯈꯤꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯇꯤꯟꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯃꯛꯀꯤ ꯃꯍꯥꯛ ꯑꯁꯤ ꯄꯥꯔꯇꯤꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯁꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯖꯦꯜ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍ꯭ꯔꯤꯗꯌꯥ ꯔꯥꯖꯗꯤ ꯁꯨꯖꯥ ꯀꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯤꯑꯣꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯂꯤꯑꯣꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯤꯑꯣꯒꯤ ꯃꯔꯝꯗ ꯍꯪꯅꯅꯕꯒꯤꯗꯃꯛꯇ ꯖꯣꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯖꯣꯁꯤꯅ ꯄꯥꯔꯇꯤꯕꯥꯟꯒꯤ ꯐꯣꯇꯣ ꯑꯃ ꯎꯠꯇꯨꯅ ꯃꯁꯤ ꯂꯤꯑꯣꯔꯥ ꯍꯥꯏꯅ ꯍꯪꯂꯦ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯋꯥꯔꯤꯁꯦ ꯍꯟꯒꯠꯇꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯍ꯭ꯔꯤꯗꯌꯥ ꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯖꯣꯁꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯆꯦꯟꯅꯥꯏꯗ ꯂꯩꯔꯤꯕ ꯗꯥꯁ ꯑꯦꯟ ꯗꯥꯁ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕ ꯇꯣꯕꯦꯀꯣ ꯐꯦꯛꯇꯔꯤ ꯑꯁꯤꯗꯅꯤ ꯃꯁꯤꯕꯨ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯇꯣꯕꯦꯀꯣ ꯐꯦꯛꯇꯔꯤ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡꯗꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯗ꯭ꯔꯒ ꯀꯌꯥꯒꯤ ꯁꯨꯡꯐꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯒꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯃꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯍꯦꯔꯣꯜ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯃꯥꯒꯤ ꯀꯔꯕꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯤꯛ ꯑꯣꯏꯍꯜꯂꯝꯕ ꯃꯤꯁꯛꯁꯤꯡ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤ ꯗꯥꯁꯅ ꯂꯦꯝꯕ ꯊꯥꯕ ꯂꯩꯇꯦ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯍꯥꯠꯄ ꯉꯥꯛꯇꯅꯤ
मागी कारबार की थबक असि नोम नोम की चाउखटपसु असुम असुम हेंगलली अदुगा नाकलमदना एंटोनी दास हारिबु नुपासी अंधविश्वास सुयाम थासब मिसकमनी मागी कारबार असिबु पाकथोक चाउथोकनबगिदमक्ता सा क्याबु बलि कलिबनी हाइदुना हातोकपसु लेपते मागी कारबार असिबु चाउखटहनबगिदमक्ता नोम नोमगे अंधविश्वास की वाखल थाजबसु असुम असुम हेंगलली मरमसना हानदी सा सिंगी बलि कलमनी अदु ममै थंगददी मी ओइना बलि कत्तुना हातोकपसु हौरले कारबार असिगा मरी लेनब दिल अमा तौनब खुदिंगी मी अममम बलि कलिबनी हाइदुना मंगा कक्तुना हाली मतौ सुमना एंटोनी हारिबु नुपासना मागी कारबार असिबु पाकथोक चाउथोहनबनी हाइदुना अंधविश्वास की वाखंड लुप्तुना थबकसिंग असि पांगथोई असुमना मागी कारबार असि सथरकपना नोंगमदी मसिंग यामलब ड्रगसिंग हाइबदी तन चनीरोंगी ओइगदब ड्रगसिंग पुलिसना फाखरे मसिगी यामलब ड्रगसिंग असिबु थादोहननब होनरुब थब खुदिमक लोइना माइथीरे मसिगी ड्रगसिंग असिबु पुलिस की खुतगी नांथोहननबगिदमक्ता मफमसिदा लियो दास हारिब तमथीरब गैंगस्टर नुपा असिबु लग्ले मागी सक्तम सिंग साइडगी फिल्म असिदु उरिबा पार्टिबन हारिब नुपा असिगी सक्ता सब माने मफमसदा लेरमलिबा पुलिस पर्सनल सिंग सुमाना याम तमथीना फुथरे मांगोना मिनुंगसी मसेट अमता लेते येंगबबु ओरबदी मिनुंगसी अमता याउदना लोइना हातोक नाक्तनी मसिंदा चुरुप अमसु थकप सोलेब लेबते अदुगा यूसु याम थई हाइबदी ngasai खोइन उरिबा पार्टिवान हारिब नुपा असिगी कैरेक्टर गदी पूरा ओना तैनबा हाइबदुदी ओइरे मतौ सुमना पुलिस पर्सनल क्याम फुरबा मतुंग अमदी कयामबुना हातोकलब मतुंगदा यामलब ड्रगसिंग असिबु मागी फैक्ट्री तमदा फुरप नgamle मफम सी औरलब मतुंगदा मखोइगी गैंगसिंगी मरक्तगी कानाना पुलिस ता पाउपीबनो हाइबदुगी सब चांद थिगत पहोरले अदुगा मिसकसिबु यामना मिनुंगसी लेतना नोमैना काप्तन हातोकले गैंगस्टर सिंगी मरक्ता माबु हानदब होनरक क्यामसु यावरे मखोइ सिंग असिबु सुमाना नोमैना काप्तन हातोकले तंजासिदा फिल्म येंगलिबा खोइना अंगकपम उरे मदुदी लियो हारिब नुपा असिगी फाइबोक ओइबा मिसक अमसु लेरमले तबुदुबु फाइबोक ओइरिबा मिसक असि नुपा नते नुपीनी अदुगा नुपी सिंगी ममिंगना एलिसा दास हाइना कौई लियोगी एकनब ओइरिबा सिंग असिबु मागी ट्विन सिस्टर ओइरिबी एलिसा नसु नोमैना काप्सिनदुना हातोकले मसिगी मतुंगदा यामलब ड्रगसिंग असिबु पुलिस की खुत्तगी कनबा ngambagidamक्ता चावरब कुमै मा पांगथोक्तुना नुंगाइनै सै सेक्तुना डांस तौदुना थौरम अमसु पांगथोकले असुम लेरिङै नाकलमदना एंटोनी गिदमक्ता मागी कारबार सिबु चाउखलहनबनी हाइदुना अफब नुमित अफब पुंगफम करम मियोय बलि कटकदगे हाइबन सिंगबे येंगलिबा एस्ट्रोलॉजर सिंगसना करिगुमो वाफम अम पुथरोले मदुदी मखोइना सही क्या संगना थिगल अम मतुंगदा संसारसित लेरिबा मियोय सिंगसिगी मरक्तगी करिगुमो बलि कत्तुना हातोक पतारबदी मागी मही फोल यामना चाउगदब मिसक अनि फंगले हाइदुना अदुगदी मिसक अनि सि अतै कना सुनालमद्रे मागी मचानुपा लियो दास अमदी मचानुपी एलिसा दास मखोय अनि सि ओइरमले हारिबो वाफम सि ताबदगी एंटोनी सि तौफम खंगदना यामना कन्ना लाउदुना कप्तुना लेख्रे तबुदुबु मादी अंधविश्वास थाजबगी चांगसे अदुकी मति कल्ली एस्ट्रोलॉजर सिंगसना हाइरी करिगुम्बा मखोय अनि सिगी मरक्तगी अमतंग ओरबसु बलि कटप तारबदी नंगी कारबार असि 100% चाउखलगनी पृथ्वीसिदा लेरिबा कंपनी अमतना नंगी कंपनी सिबु नमथब गमलरो हेन फोंगदोली मरमसदगी एंटोनी दासना मागी कारबार बु चाउखटकनी हरबदी मसा ओरबसु हातप गम मिसकमनी मसदगी मागी मसा अनि बु पुंदुना फाखरे हौजिक एंटोनीना ममितगी मपी तादुना मसा नुपा लियोदा हाइरी नखोय अनिगी मनुंगदगी अमदी बलि कत्तुना हातब याररोय मयामसना पामलिबना नंगबु बलि कत्तुना हातपसिनी अदुबु अइगी थमोइनदी मदु यानिंगदे नंगी महुत्ता नंगी ट्विन सिस्टर ओइरिबी एलिसाबु ओइना हातपदुनी इन पामलिबसी अदुबु मतांगसदा लियो से अदुकी मति छावबद लोइख्रे अदुगा हाइरई नंगी कारबार सिबु पाकथोक चाउथोलिबसी आइननी अदुगा हंजिनदुना अखोइ बोइना हाननब होनरलिब करिनो अइगी ट्विन सिस्टर ओइरिबी एलिसागी हक्सांगदसु अइगी थवाइ यावरिबनी करिगुम्बा नंगना माबु खुदना हेक सोकपदा नंगबुसु आइना सोइदन हातकनी अदुगा सिस्टर एलिसानसु हाइरई अखोइगी इमाना सिबा मतमदा ममितगी मपी अमा फौ ताखिदबनी मदुना ताकपुदी महाकसे अखोइगी असेंगबा इपा ओइरमलोय मरमसना मखोइबुसु लेम थागनु लोइना हातु हाइरले मयामदा भाब तानबा हाइजरमगे एंटोनी दास असि मखोइ अनिगी असेंगबा अपोकम पानते मखोइ अनिबु महाकनि योगपिखिबनी ओजेक एंटोनी दास ना मखुत्ता चावरबा थांसांग सिपाइदुना एलिसाबु हाननबगिदमक्ता चंगसिनख्रे असुमतौबुसु उदलियो सि फाथाबा ngamdabadagi माबु पुंदुना थमलिबा चौक्री सि थुदेगले अदुगा मनाक्ता लेरमबा खुलाइसिंग पाइदुना मियोइसिंग असिबु साथि साथिने अटेक तौसिनदुना हातपा हुख्रे मतौसुमना मफमसते यामा तमथीरबा लांजाव हाइबदु ओइरे एंटोनी की कांगबु क्यामा लियोना यामा तमथीना हातोकलमनी असुमना फुनरकपा मतमदा मागी ट्विन सिस्टर ओइरिबी एलिसाबु हेरोलना नोंमैना कापख्रे मसदगी मफमसता महाक सिरे अदुगा तंजासिदा फैक्ट्री सि मनुंगदा यामा कन्ना मैसु साखलगलिबनी हौजिक लियोना मखुत्ता नोंमै पाइदुना हेरोल बो हाननबगिदमक्ता सेम सारकु मतमदा एंटोनीना नोंमैना कापलकपदगी मंगोनसु पाले अदुगा फैक्ट्री असि यामा कन्ना मै साक्लिबा सिगी मनुंगदा मागी हक्सांगसु लैख्रे मतौसुना लियो सि सुमा फमसता सिरे अदुगा मखोइगी ड्रग की फैक्ट्री अमा ओइरिबसिसु तुमना मै साक्तुना मांग ताकपा हाइबदु ओइखिबनी हारिबो वारी सि हृदय रास हारिबो नुपासना जोशीगी मफमदा वारी लीदुना खंगलिबनी हौजिक जोशीना पार्टिवान की फोटो से अमुकसु उतुना हंगली मसी लियो नतबरा अदुबो हृदय रास हारिबो नुपासना हाइरई करिगुम्बा मियोइ लिसिंग अमगी मरक्ता लियोना लेपतारबसु मागी ममित अदु खक्ता उबदा इन खंगनी तबुदुबु नखोइना उलिबो फोटो से यावरिबो मिसकसदी लियो सुंगा नत्ते मसिदि चुमना सकमानबगी वानी अदुना मियोइ सिगी पुंसीदा नखोइना अयतपा पिबिरुनु हाइरमनगा महक संख्रे मतौसुमना जोशीनसु पार्टिवान बु चिंगनबदगी मागी मरमदा थिगलिबसदगी खंगले मखोइना चिंगनरिबा लियो हारिबो नुपासी पार्टिवान नत्ते हेबसी
aduga nakalamadasu Satyana magi mapuroibagi mathakta thigatibasi khangle Leo hariba nupa asi magi mapuroiba Parthiban asi natte haibasi mathangi sindana numidangi matamni Napoleon hariba nupa asina yumgi akoibadi ama section ngak sendura leiri aduga nakalamadana Parthiban magi masanupa Siddharthpur lauraga yumda halagli Hojai Parthiban hairi inglaba hingi matamasda mapanda doma duty taduna leiribasi karigino imungda sanction biro aduga potha biro ro hairale Hojik Napoleon mamita irasi anduna hairi aina toriba thabak asi paisa gi damak talab ki damak ta khanduna tawba natte aidi isagi thok chap chana khangjai isagi duty ngak na chachaba misak amani aidi thabak tagi potha ga daba shuknagi numit humphuni khakta ngairamani airiba matamasi phawbudi thawai tharaba suthana nakhoi gi family is the singnar pukhudimang aina thengai nagani aduga mamangda nangna ingonda yamna saukhriba numit adusu aigi haksang nungairaktabadagi hidak leirunabagi damak ta salubani aina isagi duty dagi na thairiga chatpanate hana phawdoli asumna Napoleon na magi thamoida emotion ga loina na phongdokliba wafamsida Parthiban su apian ba pokre aduga tanjasta Parthiban hanglai aina taba pawdadi gangster changa rombu nangna machine gun sin aduna khaptalaga hato khi haiba paw matai maduba asengba ro natraga mina pangai haijilibaro hain hangi masda Napoleon na noktun hairei aina di sukni gi manual sing par ka thabak tawu khaktani tawudu machine gun sin aduna gangster changa rom hakiribadudi dili nani matang sta mayam da phap tana bhaijaramge hojik Napoleon na hariba wafam asi 2019 da puthokiba kaithi hariba film adugi wari dagi lakpani aibadi aina ngasai su haijakre LCU haibadi Local Cinematic Universe ki magi film sing asigi wari asi amatoina punsin hanna bohona bani masig matung da Parthiban imung da sangsilakpada magi document sing leiramni basi ure masina takpadi magi nupi Satyana magi mathakti singnabadagi thigatna ba magi document sing si check tawre haibadu man su khangle masidagi mahak thamoi shoppaga loina na kaptuna leire Satyani sensilaktuna mabu kaidorobono haina themna na bohonari adubu Parthiban thamoi shokna hairi sangsar sida leiriba mipum khudimuna aigi thakta singnaba phawrubasu nangna phawbudi aibu thajapam thokbani maramdi aikhoi ani leiminarikliba matamasi kuirabani amana amagi mathakta singnafam thoktrabani aduga nangna phawbu thajadaduna aigi mathakta singnaduna aigi maramda lona thigalibani ne haiduna mahak yamna thamoi shokna kaptuna leire aidi imai pa leitaba machani orphan home da shawrakhiba misakamani karigumba aigi ima baba leiramba tarabadi nangna ngasi aingon singnari basi su tawrum loi masi hairaduna mahak hen kapkhre matau sumna Parthiban thamoi shokna kaptuna leibasi ubda Satyagi thamoi da sathina shokpa haibu duire mana Parthiban bu chen konsin biduna themna na bahonari matau sumna makhoi ni se hana gum thamoi senga nungsina ba haibu duire asuma leiringe Anthony Dasna magi machanupa Leoni hariba Parthiban bu lawna nabagi damakta mafamsta lagle hojik Anthony na Parthiban gi yumgi gate mamang ta leblare mana hairi nangna sangsar sigi mipum khudimakta namthak torobasu ainadi nangna se aigi chanupa Leoni haibasi khang maramaduna hojikti nangna sana su Leoni haibasi da yazaro adorabadi nangi family da sopan amati auroi adubu Parthiban di hairi ayese nangi na sanpa Leo haribadu natte maga aiga simari mata leinade sumna ikhoi ni sakman narubagi wani nangna hariba Leo adu aidi sungna natte maramasna mafamstagi nang yamathuna satkro hairale Hojai Anthony na hairi ngasidagi sehi kullongi mamangna thokiba nangi twin sister oiriba Elisa bo hatkibu numit adu ngasini adubu nangnadi nasana nasabu Leoni haijau yadrabani na nangi nasanupa Siddharth oina ina puduna salabani haiduna mafamstagi satkre masdagi Parthiban yum masda Siddharth pu kauduna thirale adubu mafamsda mahak leiramdre masdagi Parthiban su masanupa kannanabagi damakta bike thaudorole adubu Napoleon haribu nupa si su magi maningda naptuna lagle Anthony gi yamlaba gari singna mamang sali adugo Parthiban su magi bike si yamna kana thoroli bani matau sumna gari thongna thongna mafamsda yama sathiraba lanpham ma oire patangsta uliba sin si yengbada atuk mitik phajaba haibu su oire Napoleon na pairiba 303 gi rifle si sin aduna Parthiban Anthony gi lambi kya ma thom thare amadi gari kya ma mafamsda yama sathin accident thole matau sumna mafamsda yama tamthiraba lanpham ma oire ba matungda Parthiban gi Anthony gi si mayok na tuna thengai na khre makhoi ni na mafamsda yama tamthiraba fight am su tongnare makhoi ni soma sum phunarakpasida Parthiban na Anthony bu yama tamthina phuthagre hojai Anthony na hairi nangasi Leoni haibase aina dikhangi maramaduna nangna sana amuktang di Leoni haiduna yajau adubu tanjasta Parthiban na Anthony gi makokta magi makok si thengai naraga kariguma wafam amadi lon haikre masigi wafam si taraba matungda Anthony Das si mafamsda sire mathangi sindana Chennai da leriba Das and Das companies da mulale Anthony sikibigi paw si magi manaunupa Harold Das na su tare masdagi mana Parthiban da call tawre aduga hairi karigumba nangi nasanupa Siddharth pu kanba pamlabadi aigi iyamba Anthony gi asi bhaksang du puraga mafamsda lakadabani aduga nangi nasanupa bu puduna sachakho haibu wafam si phongdorole masdagi Parthiban na Anthony gi asi bhaksang hablaba gari si thauduna Harold gi manakti yausilagle hojai Parthiban na Harold gi manakti sangsilaktuna hairi sar adomna khanbiribu nupa adu de aidi natte aibadi Leo haiduna nakoine he hairu misagadu de aidi natte aina haijaribu wafam se oidaba ngang banate asengma ki wana haijawani hoi maga aiga si sakmana bagi wani nakoina phajin chiba yi chanu padu thadokna bagi damakta paisa lanna singba pangba leirabsu nakoina hek hairi makai soidana pijage aduna aigi chanu padu budi thadokpiu masda Harold na hairi nangna aroi boina muktang dina sana nasabu Leoni haiduna yajau adorabadi ai supri oire nang supri soidana ohenge
ꯇꯥꯟꯖꯥꯁꯤꯗ ꯍꯦꯔꯣꯜꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯌꯣꯛꯇꯨꯅ ꯂꯥꯛꯂꯕ ꯎꯆꯦꯛ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯊꯤꯕꯥꯟꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯁꯤꯗ ꯍꯦꯔꯣꯜꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯕꯨꯗꯤ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯂꯕꯁꯨ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯗꯗꯤ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯂꯣꯏ ꯅꯪꯕꯨ ꯂꯤꯑꯣꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯈꯪꯕꯅꯅꯤ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯤ ꯑꯁꯨꯝꯅ ꯐꯅ ꯀꯟꯅ ꯍꯦꯔꯣꯜꯅ ꯄꯥꯔꯊꯤꯕꯥꯟꯕꯨ ꯂꯤꯑꯣꯅꯤ ꯍꯥꯏꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯄꯥꯔꯊꯤꯕꯥꯟꯅꯗꯤ ꯃꯁꯥꯁꯤ ꯂꯤꯑꯣꯅꯤ ꯍꯥꯏꯗꯨꯅ ꯁꯨꯛꯍꯥꯏ ꯍꯥꯏꯗ꯭ꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯐꯨꯅ ꯆꯩꯅꯕ ꯍꯥꯠꯅ ꯁꯨꯅꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯏꯆꯝ ꯆꯝꯅ ꯀꯣꯐꯤ ꯀꯦꯐꯦ ꯑꯃ ꯍꯥꯡꯗꯨꯅ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯔꯣꯜꯅ ꯃꯥꯅ ꯍꯥꯏꯍꯟꯕ ꯄꯥꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯔꯊꯤꯕꯥꯟꯒꯤ ꯆꯤꯟꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯊꯋꯥꯏ ꯑꯅꯤꯕꯨꯁꯨ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯔꯣꯜꯅ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯁꯇ꯭ꯌ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯤꯟꯇꯨꯕꯨꯅꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯔꯣꯜꯅ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯍꯦꯔꯣꯜꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤ ꯁꯇ꯭ꯌꯒ ꯃꯆꯥꯅꯨꯄꯤ ꯁꯤꯟꯊꯨꯒ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯂꯣꯠꯅ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄꯥꯔꯊꯤꯕꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯇꯝꯊꯤꯔꯕ ꯂꯥꯡ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯁꯦꯝ ꯁꯥꯗꯨꯅ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯇꯝꯊꯤꯔꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯊꯥꯡꯁꯤꯡ ꯇꯦꯟꯖꯩꯁꯤꯡ ꯇꯥꯁꯤꯡ ꯑꯃꯗꯤ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯒꯗꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯗꯤꯚꯥꯏꯁ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯛꯄꯗ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯈꯣꯏ ꯐꯅꯌꯥꯝꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯃꯥꯡꯂꯦ ꯍꯤꯡꯍꯧꯔꯤꯕ ꯈꯔ ꯑꯁꯤꯅ ꯑꯃꯨꯛ ꯐꯦꯃꯤꯂꯤꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯖꯣꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅꯁꯨ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯅ ꯃꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯅꯦꯄꯣꯂꯤꯌꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯃꯨꯡꯗ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯁꯣꯛ ꯑꯄꯟꯇꯅ ꯄꯤꯛ ꯊꯜꯂꯝꯂꯦ ꯇꯧꯕꯇꯕꯨ ꯁꯣꯛꯂꯕꯁꯨ ꯁꯣꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯨ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛꯇꯪꯗꯤ ꯁꯇ꯭ꯌ ꯑꯃꯗꯤ ꯁꯤꯟꯇꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯟꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯔꯣꯜꯒ ꯄꯥꯔꯊꯤꯕꯥꯟꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯎꯍꯜꯂꯛꯂꯦ ꯍꯧꯖꯤꯛ ꯍꯦꯔꯣꯜꯅ ꯄꯥꯔꯊꯤꯕꯥꯟꯗ ꯍꯥꯏꯔꯤ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯒꯗꯧꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯍꯧꯔꯣ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯔꯊꯤꯕꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯍꯧꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯃ ꯊꯣꯛꯂꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯃꯤꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯇꯝꯊꯤꯔꯕ ꯍꯥꯏꯌꯦꯅꯥ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜ ꯑꯗꯨ ꯄꯥꯔꯊꯤꯕꯥꯟꯅ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯃꯥꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯗꯨꯅ ꯊꯝꯂꯤꯕꯅꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯁꯥ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯄꯥꯔꯊꯤꯕꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯀꯔ ꯕꯥꯡꯒꯔꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯁꯤꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯅꯥꯀꯜꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯇꯝꯊꯤꯔꯕ ꯍꯥꯏꯌꯦꯅꯥ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜ ꯑꯁꯤꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯥꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯔꯊꯤꯕꯥꯟꯒꯤ ꯐꯦꯃꯤꯂꯤꯗ ꯂꯩꯔꯝꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯍꯦꯔꯣꯜꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯄꯥꯔꯊꯤꯕꯥꯟꯒꯤ ꯊꯕꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯥꯔꯊꯤꯕꯥꯟ ꯑꯁꯤ ꯃꯈꯥꯗ ꯄꯥꯏꯊꯗꯨꯅ ꯇꯥꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯔꯊꯤꯕꯥꯟꯒꯤ ꯅꯪꯒꯟꯗ ꯇꯩꯔꯤꯕ ꯊꯥꯎ ꯑꯁꯤꯗ ꯃꯥꯅ ꯃꯩꯈꯦꯠ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯩ ꯆꯥꯛꯂꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯅꯤ ꯃꯥꯅꯁꯨ ꯊꯥꯡ ꯃꯆꯥ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯒ ꯃꯇꯝ ꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯇꯤꯡ ꯁꯤꯟ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯥꯔꯊꯤꯕꯥꯟꯅ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯍꯦꯔꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯐꯨꯗꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯃꯅ ꯑꯃꯗ ꯂꯥꯛꯁꯤꯟꯅꯕ ꯉꯝꯅꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝ ꯐꯨꯅꯔꯛꯂꯕ ꯃꯇꯝꯗ ꯄꯥꯔꯊꯤꯕꯥꯟꯅ ꯃꯥꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯍꯦꯔꯣꯜꯗ ꯄꯥꯔꯊꯤꯕꯥꯟꯅ ꯅꯣꯡꯃꯩ ꯑꯃ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯦꯔꯣꯜꯅꯁꯨ ꯈꯪꯂꯦ ꯃꯥꯁꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯪ ꯑꯁꯤ ꯂꯤꯑꯣ ꯅꯠꯇꯦ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯖꯔꯤꯕ ꯄꯥꯔꯊꯤꯕꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯆꯨꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯟꯅꯔꯤꯕꯁꯤ ꯇꯣꯛꯂꯁꯤ ꯅꯪꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯉꯛꯄ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯥꯔꯊꯤꯕꯥꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦ ꯅꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯕ ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯇꯥꯕ ꯄꯥꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯑꯩ ꯑꯁꯤ ꯂꯤꯑꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯂꯤꯑꯣꯒꯤ ꯂꯩꯔꯝꯂꯤꯕ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩ ꯑꯁꯦ ꯂꯤꯑꯣ ꯗꯥꯁꯅꯤ ꯍꯥꯏꯕ ꯈꯪꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯤꯁꯛ ꯑꯗꯨꯕు ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯍꯟꯗꯨꯅ ꯈꯛ ꯂꯩꯍꯜꯂꯣꯏ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯤꯑꯣꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯆꯝ ꯆꯝꯕ ꯄꯥꯔꯊꯤꯕꯥꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯄꯥꯔꯊꯤꯕꯥꯟꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯃꯛꯅꯤ ꯑꯩꯅ ꯇꯥꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯔꯝꯂꯒ ꯍꯦꯔꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯍꯪꯒꯠꯇꯨꯅ ꯎꯍꯜꯂꯛꯏ ꯃꯗꯨꯗꯤ ꯉꯁꯥꯏ ꯑꯦꯟꯇꯣꯅꯤꯕꯨ ꯃꯥꯅ ꯍꯥꯠꯂꯝꯗꯥꯏꯗ ꯃꯀꯣꯛ ꯊꯦꯡꯒꯥꯏꯅꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯄꯅꯤ ꯄꯥꯔꯊꯤꯕꯥꯟꯅ ꯍꯥꯏꯔꯤ ꯑꯩ ꯑꯁꯦ ꯅꯈꯣꯏꯅ ꯊꯤꯕ ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯑꯦꯟꯇꯣꯅꯤꯒꯤ ꯃꯐꯝꯗꯁꯨ ꯃꯥꯅ ꯈꯪꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯑꯁꯤ ꯁꯤꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯍꯦꯔꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯒꯦꯡꯁꯇꯔ ꯑꯃꯅ ꯄꯥꯔꯊꯤꯕꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯗ꯭ꯙꯥꯔꯊꯀꯤ ꯉꯛꯁꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗ꯭ꯙꯥꯔꯊꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯥꯏꯒꯜꯗ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯔꯊꯤꯕꯥꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯃꯃꯥꯡꯗ ꯃꯥꯅ ꯂꯤꯑꯣ ꯑꯣꯏꯔꯤꯉꯩꯗ ꯇꯧꯈꯤꯕ ꯁ꯭ꯇꯥꯏꯜ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯈꯪꯂꯦ ꯂꯤꯑꯣ ꯗꯥꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯃꯛꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯊꯤꯕꯥꯟꯅ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯐꯣꯇꯣꯁꯤꯡ ꯇꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯨꯗꯥꯡꯗ ꯁꯤꯅꯅꯕ ꯔꯤꯡ ꯑꯃꯁꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯇ꯭ꯋꯤꯟ ꯁꯤꯁꯇꯔ ꯑꯣꯏꯔꯤꯕꯤ ꯑꯦꯂꯤꯁꯥꯒ ꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯁꯤꯕꯨ ꯃꯥꯅ ꯌꯦꯡꯂꯤ
ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯌꯥꯏ ꯀꯥꯔꯕ ꯅꯤꯁꯥ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯛꯈꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯈꯤꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯅ ꯈꯪꯂꯛꯈꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯤꯌꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯅꯨꯡꯗꯒꯤ ꯏꯁꯥꯅ ꯍꯥꯠꯇꯣꯛꯆꯔꯕꯅꯤ ꯃꯍꯥꯛ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯄꯥꯔꯊꯤꯕꯥꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯥ ꯃꯊꯟꯇꯅ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯔꯊꯤꯕꯥꯟꯅ ꯆꯥꯎꯔꯕ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯟ ꯄꯥꯎꯗꯔꯁꯤꯡ ꯆꯥꯏꯊꯣꯛꯂꯦ ꯑꯗꯨꯒ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯆꯥꯏꯔꯝꯂꯤꯕ ꯒꯟ ꯄꯥꯎꯗꯔ ꯑꯁꯤꯗ ꯃꯩ ꯆꯨꯕꯗꯒꯤ ꯆꯥꯎꯔꯕ ꯐꯦꯛꯇꯔꯤ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯩ ꯆꯥꯛꯇꯨꯅ ꯄꯣꯛꯈꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯁꯤꯗ꯭ꯙꯥꯔꯊꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯦ ꯍꯧꯖꯤꯛ ꯄꯥꯔꯊꯤꯕꯥꯟꯅ ꯍꯥꯏꯔꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯤ ꯒꯦꯡꯁꯇꯔꯁꯤꯡꯒ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯤꯌꯣꯗꯥꯁꯀꯤ ꯑꯣꯏꯕ ꯁꯛꯇꯝꯒꯤ ꯑꯔꯣꯟꯕꯁꯤꯕꯨ ꯃꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯁꯤꯗ꯭ꯙꯥꯔꯊꯅꯁꯨ ꯍꯣꯏ ꯕꯕꯥꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯣꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯆꯨꯔꯨꯞ ꯊꯛꯈꯤꯕꯒꯤ ꯑꯔꯣꯟꯕꯗꯨꯁꯨ ꯕꯕꯥꯅ ꯏꯃꯥꯗ ꯍꯥꯏꯗꯣꯛꯂꯣꯏꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯕꯕꯥꯒꯤ ꯑꯔꯣꯟꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯐꯦꯃꯤꯂꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯑꯆꯥ ꯑꯊꯛꯁꯤꯡ ꯆꯥꯔꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯄꯥꯔꯊꯤꯕꯥꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯃꯐꯝꯁꯤꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯅꯤ ꯍꯥꯏꯕꯗꯤ 2022ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯋꯥꯔꯤꯒ ꯄꯨꯟꯁꯤꯟꯅꯔꯛꯄꯅꯤ ꯐꯤꯂꯝꯁꯤꯗ ꯍꯤꯔꯣ ꯑꯣꯏꯈ꯭ꯔꯤꯕꯁꯤ ꯀꯃꯜ ꯍꯥꯁꯟ ꯍꯥꯏꯔꯤꯕ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ LCU ꯍꯥꯏꯕꯗꯤ ꯂꯣꯀꯦꯁ ꯁꯤꯅꯦꯃꯦꯇꯤꯛ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯐꯤꯂꯝꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡꯒ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯍꯜꯂꯛꯄꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯃꯐꯝ ꯑꯃꯈꯛꯀꯤ ꯗ꯭ꯔꯒꯁꯤꯡꯕꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯃꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯁꯁꯄꯦꯟꯁ ꯑꯃ ꯐꯥꯎꯍꯟꯕꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ LCU ꯍꯥꯏꯕꯗꯤ ꯂꯣꯀꯦꯁ ꯁꯤꯅꯦꯃꯦꯇꯤꯛ ꯌꯨꯅꯤꯚꯔꯁꯀꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯐꯤꯂꯝꯁꯤꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯤꯂꯝ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯃꯗꯤ ꯈꯔ ꯁꯝꯖꯤꯜꯂꯒ ꯍꯟꯖꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ